Leimakhong dagi Tata truck amada purakpa yotek thangtek chingnabadagi Kanto Sabal miyam na phaduna sek toubada powerhouse ta shijinnanaba electricity gi potlam shing yaona atei potlam kya yaorambadagi miyam na Tata truck adu phajinduna thamkhre tawdo singarang numidang sengmai police station gi manungshan leiba Kanto Sabal da thokibani mafam adudagi TOMTV na phongba pawmagi matung ina handaki rang asida mai thadokraba Leimakhong area da leiba maitei gi yum singdagi tongan ba potlam khara Tata truck amada haptuna puthorkadawre haibagi paw ama fangki paw adu hek fangbadagi Kanto Sabal gi khunja singna ngaiduna leiringaida registration number AS01NC 9226 oiba Tata truck ama Leimakhong lomdagi lakki gari adu chingnabadagi Kanto Sabal gi khunja singna phaduna sek tawbada lever taruk amashu yaoramba thengnakhi lever sing aduna phongdorokpagi matung ina gari adu satyam kauba miyoi amagini haiba khangbangam ki aduga Tata truck aduda yaoram liba polam sing aduna hatta dagi Nur Hussein kauba amagini haire Tata truck aduda purak liba polam sing adu lautharaga yengbada Leimakhong da leiba powerhouse ki masak sing oiramki powerhouse ki polam sing adu ahanba kya amasu yaorumki electricity ki polam sing adu yotek thangtek singna kupsilaga puthorokibani powerhouse ki polam sing adu mafam adu da leiba kuki singna lona lautholaga Nur Hussein da yonthorokpa oigani haina panari Sengmai police station ki team amasu mafam adu da laktuna logi oiba thabak thorom sing laukhatnaba thabak paikatpa hokre hari